नुमिदांगनी चाक चानबा हाइदना रोबर्ट इसै ngang-ngangdana magi kadagi thoklakpani adubo PIBAgi ka mapa yobada thongjinda PIBAga thengnarabadudadi chap lepi Robert na kay hainingi na ibungo ina ibungo gai Robert PIBAda pairap yenglamlaga makhada kumthana lao lao nayambadi chaklamabani handakti WakhaL gase pangnungda nungairi PIBA su matung inaraktuna kumtharai adubu ma khumde tuminle Robert makhata selai kaidawre ngasidi waga ingangang-dida seroiba malida aina haidro romance tadi nayambada horakanona kai sare se kem khanuse horena teimadagi ai number do lobiragi adugane upayam tawjanaba tapna kumthara amba PIBA Robert naga lakna salakpaduda phagi wai kai wai tanare Robert su cheli aduga mapana leiriba adomda changsele PIBA lepte adum tane lukhoina hai karino ni tongnari dubo angang macha dawna yengingde kono yeni Robert maya higat mapagi maningda lepi lam helena khar warak pirubani adugi sawini pabo PIBA mamit paini yenglaga sofa da fam thai ainang dawde wathi yangang igargani is pabung mamangda lam hele gain haibasi igairi raba nang karan yam tadawri noi ani sibu kamaina ngangna sige ibo chalo namada chak loiraba hanguru hoyega pabo haram laga PIBA kitchen lomda changkhre chak loiramladuna PIBA na Robert amadi lukhoi kauraduna punna chak chaminakhre chak toklaba matung magi kada pothana ba changkhre PIBA su phamungduda hiplaga phone du metli ngasai office ta Jolly na piramba card-tudagi number do save tawsinkhrabani adubu ma yang na tarai tawsinbadi talli aduna text oina thasira call oina tawsira haina call tawruba haisu amuksu matamdu yam thenglabra khan pungdu amuk yengi taramdore PIBA kaishu khalludre number du call tawsele Jolly misna gi nakal da tumnaba haidana hiptharakpaga phone lakpaduda kanano khan yengi number do mangondadi save tawdabaduga kanano khan ngaihak yengi amuksu pakhatle matawdo khudong thiba ama thokibaduna masadu pakhatjabani adubu kanano haibadu khanglage haiduna misna da amuktang yenglami misna de somda WhatsApp da Robert ka text kana thanare nahan makai oirade nongan baga magi mathau chatna doini khan pung mapan tabaga tumna khradabani adubu ani do hayengdi Sunday ni khan khara thengna leige haiduna chak phau thengna charaga hausik phau lerambani Jolly lakliba call do paikhatle adubu madi hello phau haide nakongda tumin thame PIBA na tumabo wahayama kha khairakpa oibaga nupidu tawrakliba phone do kanano khangdabagi latli kanano khangningna kanano PIBA ngahak tumin leiwa hangduda number do onarabra khan amuk yengi aduga phone da muk onsilaga kaino number singa sai mapuna pirambani mi onarabo waduda Jolly akibaga ipapa khatlamba masado wahaiduda swai lauke nakongda thamlamba phone do khadang mapada fat thangthai akibagi chonglamba mihuldo karino haifam khangdabagi mihul oina chonglaklami matawduda nakalda leiramba misna Jolly da onsela aga kanano haigom mangaktu ilai Jolly sungai kana sunate haigom makokto hairai aduga sordo muktang chaning tana hondoklaga phone do nakongda tapna thammi ai se number di onade harga phone pairakpa mi onariro Sarah mani oh number su save leitabasida atopa oirbai khalure kaigino number piramlaga kem hairamdana chatkride Jolly na Sarah hangbaduda dum khangkhre misnado tawrakli du PIBA ni haiba aduna Jolly da suklap yenglaga nokselamlaga masu text thanabaduda mai onsinkhre Jolly PIBA gi waduda kari khumdoinu khangdraduna ngaihak tumin lei kaidawr tumin leirade kashtawdeda sarna office ki wa haininglasu migi da sum pau pharukpa nungaite haibaduda PIBA waduna kalamada sauri hauzik ibani no wari sari se office ro ha kaibuno office ta ko bomingdo sumain wari sabadadi semdok na ba hotnaunadi ai haigiba mal
Sum kaukhibadada hainakre. Adunani. Sum kaukhibada hainaganba oiradi mamangda kai kaurake. Adudi amuk hana kaurakkanona athengba thamkhibadada adum ngamkhidre. Handamukti PIBA tumin lei momon noklai tapna aduga wadu amada leithore. Hayingse thabak leibra. Haying Sunday ni off leidudi. Adunani ina hangisi. Atopa thabak leibrana. O leiteda adudi. Thengnaba yagadra. Ha kaibuno. Khanghauda PIBAnaga adumna hairakpaduda thajada masadu tawfam khangda machinda thoklakpa ama fat hairubani. Mataududa kaigino papa khalisena. Kashum tawdeda. Wari khangninge habadaine. Jolly handakti PIBAna mana khangningba matang hairakpaduda fat khumlei. Khangninge. Aina hana so hangbaduni. Haying pung anida ai lawba laki. Geta dum leram. Aduga thabak aruba oirasu atay matamda nathanda mapan thokan. Tamba ngamde. Thokte. Thingi. Thamagi ko. Hainaraga anido phone thamnakre. Jolly na phone thamkre khangbadagi Mishnado Jolly da onsilei. Kaidawraba kai hainaraba. Nati karam kandabu number longnaraminoba. Aidi yengbe am nungairi. Tomo yare thingi. Noina taina nauni yet pase. Yet kraponi. Is. Akhoi tay nauni yele igai. Nahawaina Misna gapi badu yang warukre. Ay mangwanda wari sanaba matamam tapibiyo na hayo na ongdoiba. Aduga hozikna haunu he nupina. Hairaga Mishnado nakalda onthoktu na hipkre. Mathangi numitni pung ama makai tarakpa aduwaini. Sunday oibaduga office suti leibaduga ngarang phone da anido hainakhibaduna thengnanaba haidana tawgadaba mathau loishinaraga irunakre. Nakalamadasu Misnaga Robert ka ngarang text thanabaduda Misna su school chatpaga unasi hainakhibani mapa chare khan mari du loishinari. Robert magi set paloiraga PIBAgi kada nokfet tawna changai. Ngasidi nayambai matung indorene ko. Nokpunokni. Mina date chatlani pakhatana nangsu ekta sinjilakpineba. PIBA solution loisena hairei. Noi date layadi kanang khangni aide. Chumna sum koibagi tawutpaduda khara phanaba thengnasena haikibani kaino. Yare khangei loin khangbajani. Ngarang nangna huralaga wari sabadusune ai loi taribani ko. Nangdi mi wari sanaba hurala tariboire. Nati huralise nang loiro. Khangde. Ado ngasigi date sidi macha oiroidawrine ha. PIBA mafi loishilambadu loirakpaga mapa chanana haifet lepi. WakhaL ama khalakpa sumali. Khonjeldu tapthare. Khangde Robert. Ngasi se ai WakhaL se kaino haifam khangde. Chahi kharagi matung sumaina maga phajana thengnasi kaina hainabase. Ngasi na hanbani. Khangde. Aina langtaknari sumaina masu khalamgadra. Robert PIBAgi waduda masu khajik nuklei. Kaino nupa na tadong doriduna. Nupi mana tawdawningai si mano in tawshili. Hoi, mana hina khalam dawrinine thengi loishilu. Adu karaida thengnasi haikrino nangna. Aidum loba lakkena haikibani. Nahangi matawdudagi kharashu cheksilona. Phare dudi punna leizaramani. Lao, ai kumage. Hairaga Robert hana thokre PIBA solution baloireduna awat apa yenglaga masu kumtharaklaga anido punna thokminarakle. Robert PIBA anido rentagi nupi anido lokhatlaga lai. PIBA Jolly makhoi anina hek thengnaba maphamromda chatlo haiduna Robert na thauduna lai. Anido di kashu haide. Matam khar warau naruba saunaruba. Aniduna hainariba maphamduda tuminna dum ilakpani. Mafamdu yaurabada marido mana leiba nungaigadaba mafamda yengnaraga leinare. Robert Misna aniso nagalamada leikre. Jolly so PIBAna chatliba maikai romda tabli tung ilaktuna lepe. Tumin akoibadu ngahak yengminaduna le. PIBA Jolly da haifet yenglamlaga. Mafamsi kharadi hongi ko. Hanagi phasabado oidre. Maraksida nangai so hongbada yaur. Jolly tumin le kumpham khangda mamaido leimaida khajik non thake. PIBA makhud anido pocket humlaga. Hongba myam marakta thamoidi hongdaba mal.
Leimaida nontaduna leiramba Jolido PIBAgi wahaiduna pukning nungsirap maithongda ahongba sakphamna tablap nongkhatuna yenglei chinbaldagi wahai ama phaude haide akoibadu yenglamba PIBA Jolida haifet onsilei mafam khangudraba igi punsibu nangna khuthinduna takbibagi damaktasu aina nangbu hainingai leitana thagale kaino nangna haise nangi thamoi masa khangde mafam marang khangdaba punsina aibu manghangadori aigi yeksa laihong nungshibagi damak tawba ngamdaba leite haina matamduda nangi michaina aigi thamoi sokhibaduna ngasidi aigi punsigi lambi chatpada thauna oirakhibaduna ngasidi aise kanano haiba isana khangba ngamjari aigi punsigi khongchatsu magun leina hingba ngamjari ngasi pumnamak nangamadi matam pumbada aibu yeknabani khalliba aigi imagi mabu nakhoina aigi punsigi mangal phanganbani Jolly PIBAna hairakliba wahai singdo magi maphamdadi manga chap manare mari makhong amata samnade aduna kaino nangna hairi mayam sibo ai wakhal taba ngamdre wari taninge haibadaine khangninge wari dugi haurakphamne aina hairiba mayamdo aduga wari dugi haurakphamda nangshi yauri matau karamna PIBA ngahak tumin lei awaba thamoidu themjinbagum akoibadu amuk yengi mafam sida nang ai aruiboina thengnakiba numituni thamoi maijak henbana pangdaba mabu thauna oihange khan nupi mana haikiba wahai singduna maikai khudingdagi humlakpa akanba nonglei nungshitta karamba maikaida leplaga humlakliba nungshit adubuna thaigani khanduna leiriba nupa magi thamoidadi nupi magi wahai khuding maibul yawa maijawbigum mairi dukhak ukhibana thamoida waruba pendabana pik thankhiduna asawba sakphamda mayumda halakpani adubu numidang wairam mana mayum changlakpa matamdadi mangolda thetliba mamagi frame chanba photo do kairaga taduna lerambadu ubada panthada imungda prap changi leiramliba ka khudingmak koichai chaiduna lerambaduda karino khan koyeng yenglamlaga imungdagi fingna thoklatuna nawbagi yumlomda laklami Indomja nawba PIBAgi khonjal tabada nawba phingna chenthore dabiba kaplubagi mamaidu irang langlaga mamit mana pomlaga lerami kidori nawba Indomja di imungda aina halakpada akhoi yumse ko chai chai lermi kaigino kanan tawino noi khangobro nawba khumde mamai non thaduna le tanjaduda ibecha imungdagi thogle nawbagi matauda PIBA ibecha da mukhangi Indomja kidoragi aina wa hangaga nawbana khumdrisina kaigino aigi yumda tawramlise kanana no Indomja si hayo ba Indomja nawba ibecha anido handakti khamba ngamdre khonjal thokta PIBA de yengduna mapi senthare PIBA sumakhoigi matauda langtaknana mapi ira chele nang tamo amitraga Debras kana mi kharapura aga tawrambani PIBA sakpham hongle amuksu ibecha da khangning ne yenglaga kaigino inkhogi che palame nang su thiram aiga nawbagana tawdana ba haise adubu makhoida imai jana kari tawba ngamluni sana hairaga ibecha phiziru thangatuna kable wadu tabada PIBA mamit chena uishenkhe khutum chejet tashen yathak yakha chiksen khangi wahayama phau hairakidre ngaihak asumna leiramlaba matong PIBA nawbaga ibechagada mapi irachen pukning tanik yenglamlaga mayumlomda amuk thokre ibecha kauduna khamjahui adubu PIBA di hanne yenglamdre mayumlomda oina chumjing lakle mangol karakpaga PIBA leimaida tariba akaiba mamagi photo do khuru khudak kullaga mapi sinthaduna tapna lokhatle amuksu mamagi photo do de yengduna akaiba likli duda nungsina nanbiduna mathada chena konsillaga mangol duda khonjal thokna kaple nanyam phatte kaigina imana na chabulai baktiba mapokta pokpiramisiba nachagi khanbada nungai besaruk phangkidrasu nacha hujik lepham khangtre imagi tung ilakki khalasu abungna
Ima ichakini haina thambirambe khudose ngak selau haina tatana hairamba imana aroiba oikiba mafamse nachana ngakpa ngamloidawre ima hairaga khonjel thokna kaplei kapningbado muk phazillaga mathadagi mamagi photo frame do amuk lauthoraaga pena kauzarei ma nangla nacha yam wari ima nangla o nachana warakpa mikupta imagi tampakna leiraga hawaba pamba kaujabani kaigino nachana su khwaraklaba matamsida imana tumin lolise ima ngamdre ngasidi PIBA si tasengna mana hinglakpa punsi si khangba ngamlaktre haukiba matam kayada awaba pumba lodsinduna lakpani adubu ngasidi ma ngamdre karamnadi ngamluni thamoida thazaba nungsijabi mana thamoida wamaigum omduna leiriba maigi chingda mahi henba maibul langsilakibaduna maisa phangduna leiriba PIBA gi thamoidadi hena chawba maijau olakhiduna thamoi thotpada heiba nupado waroba pumba utlamlaga asawba pumba tumina fathajage khan lakhibaduna leiramliba phibamduda kakngawna khibana mikup khara angawbagum tainafam khangda thawai yaudraba mamagi photo duda pendaba pumba haitharakpani PIBA WakhaL choiraba amagum mangolda sum leiringai numita sinkre mamagi photo du paina tapna hogattuna imungda changlei mamana leiramba kaduda changlaktuna kachin oirap thariba table duda thammi akaiba frame do aduga mukso mamagi kagi akoibado sinba thongna yenglei tung hanna khong thanglaga walda nga thaduna tapna famthare tumin lei kapningba asawba pendaba matau uge phangkhidre WakhaL choiraba amagum ayengba amada yengduna tasinduna famlaga leikre maikai ngauraba punsi lambi nungsibana su lamukna halle leichil marumda loliba thaja waraurabara aigi tauda matam khra hausinkre pung mapan tasilakpa aduwaidani ibecha nawba anido chakluramlaga makhol mawa tade haina PIBA gi yumda lakpani ka khuding changduna thiramlaga mamagi kada PIBA na leiramliba mataudu ubada nawbaga ibecha ga du chinsile sana kaidawrage nangbo PIBA machi lengde tumin ungduna phami mataududa nawba ibecha anido mapi taduna kaple laose adumain tongnusi indomcha nungaite indomcha na chakloirabani nawbaga puna chathokminaru kaisu khannusi ngasi khakta sunate moigi magun nangna hena khangliba natro PIBA nang adumain tong ayam kapning lao aiga chak jaminasi lao ase PIBA wadiam tangangde phamna mamitagi mapi sinthare aduba machidi lengde asomna ina kauna tawringai matam thingjinkre pung 10 makhai ta sinkre aroiba oina ibechana PIBA bo themlei sana nang indomchana haibasi yararoidro domcha hayune nangna hainingbado adolo chak ingamani khitang chathoksilo ai indomchada wa amakakta haijagi hayo amatta nade nangna hainingba singdo loina hayo PIBA ibechada tanik yenglamlaga tapna hogale aduga makha olaga thariba ariba mamagi upudo tapna changsele phatraba machin manau singna laaga chakhairamba singduna upudo hangduna leiri chariba singdu inthoklaga nakalda yauriba lokar machado tapna hanglaga manungdagi chedu puthore PIBA da hekyan tarakpadagi khajik-khajikdagi chakri tawba hawraklaba matung mamana cheksinna lutuna thamlamba mafamni mama sonjila aba matung PIBA da ningthina sinarambani habliba mafamdu pikpana amitra hoina yengbado yauramdabani ingkholgi cheduga puna thaminaba diary ama puthoraklaga ibechagi mangda leble
makhut yetu thangatuna pirai manam nambiyu haigom. Dumja. Nauba. Warasu wana yumsi khara khara yengsinbiro. Hairaga PIBA nauhaunana amuk mapi sinthare. Ibecha PIBA da ngakna yenglaga. Sana, karino nangna haribasibo? Karaida no, nangna chatkadawsibo ahingsida. Idomcha, aibu kamlano. Ay amuk lakini. Adubo ay imagi apambadi thungani idomcha. Hairaga Ibecha da kolaga kapai. Tauriba mataududa hainaba yararoi khangladuna upai leite. Ibecha PIBA bu manam nambiramlaga punna thokminaragle yumgi sodu lolamlaga aroiba oina Ibecha khurumlamlaga magi bike tu da thokle. Pung 12 henkrabani mana thoklakpado. Asumna lambida WakhaL khana khana lakpana lamga lapaga Imphal yorakpado ahing mayai helap nongalamdai oirakle. Mafam chana yenglaga khamduna matamdo lelakpaga pung 6 tarakpa aduwaida Robert pau phaunaraga kauraduna magi oiba mama mapagi waridi ikaibana magi naknaba marina asumna yeknaba oirakle haibasi khaktamlaga Robert ka punna Robert ki yumda leikhibani. PIBA na Robert ki yum yorakpa matamdo ayingbi lukhoi sofa kaduda breakfast tawduna leirami. Kashu khanda harau harau changlakhiba PIBA thongjil yobaga chap lepi. Mitkup kani su kaukre. Lukhoi gi sakphamda koktagi khongphau tu chungki mitfam hongba ngamda tumin yengduna leiki. Robert na lo chango macha lakpagi khonjel tabada leiramliba mama mapadu yengthore. Lukhoi Robert ta hanglei. Ibungo siro nangna hairambado. Mane babo. Lo chango lo. Kashu koiganu ko icha sidi nayumni khal. Chap mane. Lukhoina atamnana kauduna kausalakpaduda tumin mangduna leplamba PIBA WakhaL lakladuna tapli lukhoida mugyeng Roberta mugyeng tawduna changlei. Phamu nangi namingna kari kauba. PIBA lukhoida yengna karumdagino khangde mapi ira chelei. Sana PIBA koi. Kari gi pukning sontharino ne hayu. Kari kamain tawrino. Nangi marupna haibadagi kharadi khange. Mayek singna ipadadam. Ipa leiri sidi. Aigidi nang marup Robert khagtani. Hayu. Kari tawba yai. Kari tawsige tanaraga loiredana. PIBA lukhoida ngahak yenglamlaba matong Robert ta tamba paudu khagtamlaga toy. Wari loina khangdraso hairiba tamliba singdu taraba matong lukhoi PIBA gi WakhaLna phajana khandri phau magi sida leiro haiduna numittudagi punna leirakhibani. Lirakliba wari du tarba matong joli PIBA da yengna adudi nang phabung lukhoigi PIBA mapira chelambado mitlu ani du kufet kuplaga kapningbado khangatli aduga nokfet tawraga mane aiga phabung aigi pani ngakbra harau misnaga wari saduna laptak leriba Robert amuk yenglaga Robert so Mani, ima pundaba aigi nauni. Madi khangbra wari pumba. Khangande. Aina haide. Aina magi yumda ahanba changakhiba numito. Ai pukningda haifam khangdaba matau phauki. Kari tawsige, kari haishige aina. Adubu ai phanyam khallashu. Ai makhoida wari sage khangange haibadi ai ngamkide. Hojiksu ay ngamdi. Haide, kanamdada. Ay wafamse khanganba pamde. Nangkhakni. Ngasi ay naibasu. Ay shu khangdabani. Inkhulgi cheduga punna yawminaramba diary dugi manungda imaga aiga pabunga punna nungshina kapminaramba photo ma yawrumki. Maduna aiga pabungbu khangba ngamkibani. Hairaga anido Robert Kamishnaga na leiriba adomda leithoktuna tumin leptuna yengminare. Mataududa lapna leiramba anido changsilaga. Robert na haire. Wari loirbo. Noigi se ibani romansida chatse haingamdriraba yenga leido. Lao chalasilo. Hairaga Robert Mishna anido garida kakhatnaba tawkre. Robert ki matauda anido amuk yengnaduna momon tawne. Aduga makhoisho garida kaduna punna hanminarakle.